Kuki militant singna ngarang nungthil pung ahum makhairum tabada border town Moreh da Manipur Police Special Commando da ambush tawr khraba matung numidang pung taraga mathoi tabada su amukhane ambush ta tharakhe ambush aduda Special Commando gi personal mari asokapan nangki aduga Kuki militant ani shikhe soklaba personal sing adudi rifleman Dilyangam Kamsom M Priyokumar N Borjau amasung M Sunilni Asokpa personal mari mag Imphal da yawraktuna makata balayang chathaba hokre makoi mari gi manungda ani di bom pokhai bagi makholna mana yaishin khibadagi tabagi pangal watle haidi loinana commando na khut hanbada leikidraba Kuki militant ani adudi Moreh border town ga naknana leiriba Howland 5 village tagi J Haukip amasung S Mojol village tagi K Mateni haidi Impact News of Fangba Pauda Moreh Ward number 6 amadi 7 galona ba Moreh Turel Wang Malaikai manakta laiba Airtel SIM installation tawfamgi office building da commando singna mathau tawduna leiringai da khanghaudana Kuki militant singna kanba maong da attack chatharakhibani bom RPG amadi afaba makhalgi nongmai sing fauba sejinaduna landarakpada commando personal singi laifam amadi makhoina sejinaba BP gari sing amangata thokhe adubu nakalani gi marakta ahing nongyai matung pung anirom taba adwai fauba akan maong da khut thoknaraba matung haujik fauba gi oinadi mafam adu da khut thoknabagi pau leitre akan maong da khut thokna khrabasu Moreh da leiriba some rifles BSF the Central Force singna Kuki militant singi mathakta nongmai maru ama fauba kapkhide haidi loina na haujik Moreh da mathau tawriba police commando singna pamdaba thodok sing thoktanaba kanba checkshin thorang lokhatli haidi Moreh da ngarang Kuki khulai paiba oigani chingnaba singna attack the soklaba mangasuba IRB dagi haujikna Special Commando da attach tawduna laiba rifleman G Ponkhamlung ngarang numidang wairam Imphal gi Rims Hospital da puraktuna layingkhrai rifleman Ponkhamlung gi fibam haujik khudong thiningai oidre haidi Panbayai Indo-Myanmar border town oiriba Moreh da mathau tawduna leiriba Special Commando kangbu amana patrolling chatlingai da Kuki khulai paibani chingnaba singna ngarang nungthil ambush chatharakpada rifleman G Ponkhamlung gi oi thangba faiganda nongmai maruna panbadagi asokapan nangkhibane